Hi, this is. Oh, Papa. Sa si pai. Oi, oh, thank you. Mala pi, pi mo namdre sidi. Ut boiler me. Nang sanga mo damda. Sangge da yo. Hojik se ai mayam nahan aina kaino da ai mamangi video do dai aina haise gi ne ba koi gi atiki o gi mayam kari tausike na aina ha da mayam makhan mayam hai bi re ba ado pan thoga ai ju plan jet mai tor mane ba koi gi no ma tor ka sai da sa ga ga ma tor sa bi na ru ba na koi brother am da mai na comment to bi re ado ai pam jau jo tu ne mai tor ga pu ga mai ga tor ma phom da mai to ge na ai khalam mane ba ado mai to do ai se hꯧꯖꯤꯛꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯀꯣꯔꯣꯅꯥꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯄꯨꯔꯥ ꯐ꯭ꯔꯤ ꯊꯥꯔꯝꯃꯕꯅꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯁꯦꯇꯔꯗꯦ ꯁꯟꯗꯦꯒ ꯑꯃꯨꯛ ꯀ꯭ꯂꯣꯖ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯣꯠ ꯏꯚꯟꯒꯤ ꯀꯩꯅꯣꯗꯣ ꯍꯥꯟꯅꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯟꯅꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯤꯗꯤ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯣ ꯑꯃꯨꯛ ꯍꯧꯔꯛꯀꯗꯣꯔꯦꯗꯤ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯍꯧꯔꯦ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯊꯣꯛꯄꯗꯨ ꯈꯤꯇꯪ ꯕꯦꯔꯥ ꯀꯥꯔꯦꯕ ꯔꯤꯁꯀꯤ ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯀꯤꯕꯁꯨ ꯑꯗꯨꯝ ꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯤꯗꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯍꯌꯦꯡ ꯅꯥꯏ ꯍꯥꯏꯔꯒ ꯁꯤ ꯑꯅꯥꯕꯁꯤꯗꯤ ꯑꯩ ꯅꯥꯏ ꯍꯥꯏꯔꯒ ꯃꯤ ꯆꯪꯕꯤꯒꯗꯧꯕ ꯂꯩꯅꯥ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯃꯨꯛ ꯅꯥꯁꯜꯂꯒꯗꯤ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯁꯤꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯂꯝꯒꯤ ꯃꯤ ꯑꯣꯏꯁꯜꯂꯦ ꯑꯗ ꯌꯥꯝꯅ ꯀꯩꯅꯣꯗꯣ ꯑꯣꯏꯗꯣꯔꯦꯕ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯊꯣꯛꯑꯝꯕꯗꯤ ꯍꯧꯔꯝꯃꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯄꯨꯔꯥ ꯐ꯭ꯔꯤ ꯊꯥꯔꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯣ ꯈꯤꯇꯪ ꯀꯤꯔꯦꯕ ꯑꯗꯩ ꯃꯤ ꯁꯤꯕꯒꯤ ꯃꯁꯤꯡꯁꯨ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕ ꯇꯨꯔꯤꯁꯀ ꯊꯥꯖꯤꯟꯗꯅ ꯃꯣꯏ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯁꯦ ꯃꯤ ꯁꯤꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯅ ꯑꯃꯨꯛ ꯊꯤꯡꯕꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯨꯗꯅꯦꯕ ꯍꯧꯖꯤꯛ ꯕꯦꯔꯥ ꯀꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄꯗꯨꯗꯤ ꯃꯌꯥꯝ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯃꯌꯥꯝꯁꯤꯗꯒꯤꯀꯣ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯔꯀꯥꯟꯗ ꯑꯩ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯑꯒꯦ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯇꯧꯔꯛꯑꯒꯦ ꯑꯩꯀꯣ ꯁꯦꯇꯔꯗꯦꯔ ꯁꯟꯗꯦꯔ ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯩ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒꯁꯤ ꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯂꯣꯛꯗꯥꯎꯟ ꯄꯨꯔꯥ ꯇꯧꯗꯣꯔꯤ ꯃꯣꯏꯁꯦ ꯑꯗꯨ ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯩ ꯇꯧꯖꯔꯛꯑꯒꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯇꯧꯔꯛꯏꯁꯦ ꯑꯃꯁꯦ ꯍꯣꯏ Hi! Hi! ꯆꯥꯛ ꯆꯥꯗꯧꯔꯦ ꯍꯧꯖꯤꯛ ꯆꯥꯔꯣꯀꯣ ꯍꯧꯖꯤꯛ ꯆꯥꯔꯣꯀꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯦ ꯌꯥꯎꯋꯦ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯐꯖꯅ ꯑꯩ ꯉꯥ ꯑꯇꯣꯏꯕ ꯑꯇꯥꯎꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯃꯅꯤꯒ ꯇꯧꯔꯒ ꯑꯩ ꯐꯖꯅ ꯁꯦꯝꯃꯒ ꯑꯗꯨ ꯐꯖꯅ ꯊꯣꯡꯉꯒ ꯃꯌꯥꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯀꯣ ꯇꯧꯕꯕꯨꯗꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒꯤ ꯑꯦꯛꯖꯥꯝꯁꯨ ꯇꯥꯡ 5ꯗꯒꯤ ꯍꯧꯗꯣꯔꯦꯕ ꯑꯗꯨꯏꯗꯨꯅ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯑꯣꯏꯕꯁꯨ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯇꯧꯕꯗꯣ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯦꯛꯖꯥꯝꯁꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯅꯦꯕ ꯑꯗꯨꯅ ꯃꯥꯏ ꯀꯣꯀꯣꯃꯦꯂꯣꯟ ꯊꯥꯕꯤꯔꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯍꯦꯛ ꯌꯧꯔꯕ ꯃꯥꯏ ꯀꯣꯀꯣꯃꯦꯂꯣꯟ ꯊꯥꯗꯕ ꯌꯥꯗꯦꯕ ꯀꯣꯀꯣꯃꯦꯂꯣꯟ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯊꯥꯗꯕꯅꯦ ꯑꯗꯣ ꯃꯥꯏ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗꯤ ꯁꯤ ꯉꯥꯏꯍꯥꯛ ꯊꯥꯕꯤꯗ꯭ꯔꯒꯗꯤ ꯑꯁꯤꯗ ꯌꯦꯡꯕꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯏꯝꯄ꯭ꯔꯨꯚ ꯌꯥꯝ ꯇꯧꯋꯦꯕ ꯃꯥꯁꯦꯀꯣ ꯑꯁꯤꯒ ꯑꯃꯒ ꯂꯩꯔꯤ ꯑꯃꯁꯨ ꯀꯩ ꯌꯦꯡꯕꯗ ꯃꯥꯅ ꯍꯦꯛ ꯌꯦꯡꯕꯗꯣ ꯑꯣ ꯅꯣ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯔꯣꯃꯥ ꯑꯦꯟ ꯗꯥꯏꯅꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯑꯉꯥꯡꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯏꯗꯨꯒ ꯑꯁꯤ ꯑꯅꯤꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯏꯝꯄ꯭ꯔꯨꯚ ꯇꯧꯋꯦꯕ ꯑꯗꯨ ꯌꯦꯡꯕꯗꯩ ꯃꯥꯁꯦ ꯌꯦꯁ ꯅꯣ ꯑꯗꯨ ꯀꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯔꯝꯗꯥꯏ ꯊꯥꯔꯒ ꯉꯥꯡ ꯌꯦꯡꯍꯟꯕꯅꯦ ꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯑꯉꯥꯡ ꯂꯩꯔꯒꯗꯤ ꯁꯤ ꯌꯦꯡꯍꯟꯕꯤꯌꯣ ꯑꯗꯨꯝ ꯃꯥ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯒꯨꯕꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯅꯤ ꯑꯩ ꯃꯥꯒꯤ ꯅꯨꯡꯗꯥꯡꯒꯤ ꯅꯣꯡꯃꯒꯤ ꯆꯥꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯁꯨ ꯁꯦꯝꯖꯔꯛꯀꯦ ꯁꯦꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯃꯤ ꯌꯥꯎꯋꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩ ꯇꯧꯖꯔꯛꯀꯦꯕ ꯑꯗꯨꯁꯨ ꯅꯣꯡꯃ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯃꯥꯅ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯗꯥꯡꯐꯥꯎꯀꯤꯗ ꯀꯩꯀꯩ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤꯁꯤꯗꯤ ꯃꯥꯏꯁꯤ ꯁꯪꯒꯣꯝ ꯁꯦꯂꯦꯛ ꯑꯗꯨꯝꯕ ꯃꯌꯥꯝ ꯍꯥꯞꯄꯒ ꯁꯦꯂꯦꯛ ꯌꯥꯎꯗ꯭ꯔꯣ ꯍꯥꯏꯗꯣꯛꯀꯗꯧꯔꯦ ꯑꯦꯄꯜꯅꯦ ꯑꯋꯥꯊꯕꯤꯅꯦ ꯁꯪꯒꯣꯝꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯥꯏꯗꯅꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯖꯔꯛꯀꯦꯕ ꯑꯩꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯝꯇꯪ ꯇꯧꯒꯦꯅ ꯑꯩ ꯈꯟꯕ ꯀꯨꯏꯔꯕꯅꯦꯕ ꯐꯖꯅ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯊꯦꯜ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯑꯩ ꯇꯧꯖꯔꯛꯀꯦꯕ ꯑꯗꯨ ꯉꯁꯤꯁꯦ
ꯑꯩ ꯌꯦꯟ ꯑꯣꯏꯅ ꯄꯨꯂꯞ ꯒ꯭ꯔꯤꯜ ꯇꯧꯒꯦꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯇꯥꯅ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏ ꯇꯥꯒꯁꯤꯅ ꯃꯕꯥꯅꯤꯁꯤꯅ ꯑꯩꯉꯣꯟꯗ ꯔꯤꯀꯃꯦꯟ ꯇꯧꯕꯁꯦ ꯅꯪ ꯆꯥꯕꯒꯤ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯊꯣꯡꯉꯒ ꯐꯖꯅ ꯇꯧꯁꯦ ꯑꯝꯇꯁꯨ ꯇꯧꯗ꯭ꯔꯤꯗꯅꯀꯣ ꯑꯩꯈꯣꯏ ꯃꯊꯦꯜ ꯃꯊꯦꯜꯒ ꯇꯧꯔꯒ ꯉꯥ ꯑꯇꯣꯏꯕ ꯉꯥ ꯑꯇꯥꯎꯕ ꯑꯗꯒꯤ ꯍꯋꯥꯏ ꯊꯣꯡꯕ ꯏꯔꯣꯝꯕ ꯁꯤꯡꯖꯨꯒ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯃꯌꯥꯝ ꯑꯩ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤ ꯂꯩꯔꯦ ꯌꯦꯟ ꯈꯔ ꯇꯥꯎꯔꯦ ꯁꯣꯝꯗ ꯌꯦꯟꯁꯦ ꯁꯨꯝ ꯌꯥꯝ ꯇꯣꯏꯅ ꯊꯣꯡꯉ ꯆꯥꯕꯗꯤ ꯍꯛꯆꯥꯡꯗꯁꯨ ꯐꯔꯔꯣꯏꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯦ ꯁꯤꯅ ꯌꯦꯟ ꯀꯥꯡꯁꯣꯏꯅꯦ ꯂꯣꯏꯗꯣꯔꯦ ꯁꯤꯁꯨ ꯑꯗꯣ ꯁꯣꯝꯗꯅ ꯇꯥꯎꯔꯤ ꯑꯗ ꯀꯣꯕꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯏꯔꯛꯄꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯒ ꯆꯞ ꯆꯥꯟꯅꯔꯅꯤ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯌꯥꯔꯛꯑꯅꯤ ꯃꯥꯏꯁꯦ ꯂꯣꯏꯔꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯤꯗ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯁꯤ ꯌꯧꯖꯔꯛꯄꯅꯤ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤꯁꯦ ꯃꯩꯇꯩꯂꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯁꯦ ꯑꯣꯏ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝꯗꯨꯅ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯑꯩꯅ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯐꯅꯌꯥम ꯊꯥꯒꯠꯂꯁꯨ ꯀꯩ ꯇꯧꯅꯔꯨꯗꯣꯏꯅꯣ ꯑꯩ ꯁꯣꯝꯗ ꯑꯍꯩꯄꯥ ꯁꯥꯗꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯁꯨ ꯌꯦꯡꯒꯗꯧꯕ ꯃꯤꯗꯨꯅ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯕꯤꯠ ꯌꯥꯎꯔꯣꯏꯕꯀꯣ ꯑꯩꯅ ꯁꯤꯗ ꯁꯦꯝꯗꯅ ꯏꯗꯤꯠ ꯇꯧꯗꯅ ꯃꯇꯝ ꯆꯪꯉꯤꯗꯅꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯏꯗꯤꯠ ꯇꯧꯕꯁꯦ ꯁꯤ ꯁꯦꯝꯗꯅ ꯏꯗꯤꯠ ꯇꯧꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯕꯤꯅꯕ ꯃꯤꯗꯨꯅ ꯀꯅꯥꯝ ꯌꯦꯡꯕꯤꯗ ꯀꯅꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯕꯤꯠ ꯌꯥꯎꯔꯣꯏꯕ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯛꯇꯅ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯍꯥꯞꯄꯤꯕꯗꯣ ꯍꯥꯏꯕꯗꯤ ꯀꯃꯦꯟꯒ ꯇꯧꯕꯤꯔꯛꯇꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯒꯤ ꯃꯔꯝꯗꯒ ꯍꯥꯏꯕꯤꯔꯛꯇꯅ ꯈꯣꯠꯄꯤꯔꯛꯇꯅ ꯇꯧ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯥꯖꯔꯀꯥꯟꯗ ꯋꯥꯈꯜꯁꯦ ꯍꯥꯏꯕꯗꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯌꯔ ꯑꯞ ꯇꯧꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕꯗꯣ ꯑꯗꯨꯅ ꯐꯥꯎꯍꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇꯅ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯏꯆꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯟ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯕ ꯃꯥꯁꯦ ꯑꯩꯈꯣই ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯂꯦ ꯍꯟꯗꯛꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯄꯩꯈꯥ ꯅꯨꯡꯈꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯅꯦ ꯈꯤꯇꯪ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯨꯝꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯏ ꯄꯩꯈꯥ ꯅꯨꯡꯈꯥ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯑꯗꯨ ꯇꯧꯗꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯐꯣꯟꯒ ꯇꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣꯒ ꯑꯉꯥꯡꯒꯤ ꯅꯍꯥꯟ ꯅꯒꯨꯕꯤꯒꯤ ꯅꯥꯕꯒ ꯍꯪꯕꯤꯔꯛꯇꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯤꯁꯇꯔꯗꯣ ꯊꯦꯡꯛ ꯌꯨ ꯑꯩ ꯍꯦꯛ ꯑꯩꯗꯤ ꯌꯨꯝꯗ ꯊꯣꯛꯇꯕꯁꯨ ꯀꯨꯏꯔꯦ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯦꯀꯣ ꯊꯣꯛꯂꯛꯄꯗ ꯑꯩ ꯁꯣꯏꯗꯅ ꯎꯅꯖꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯂꯦꯞꯇꯅ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏ ꯁꯤ ꯌꯧꯔꯛꯄ ꯀꯩꯁꯨ ꯉꯝꯃꯣꯏ ꯃꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯅꯅꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯃꯤꯁꯤꯁꯨ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯕꯤꯠ ꯌꯥꯎꯗꯅ ꯇꯣꯛꯑꯝꯃꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯣ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯒ ꯇꯧꯕꯤꯔꯛꯇꯅ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯅꯨꯡꯁꯤꯔꯒꯗꯤ ꯄꯨꯛꯅꯤꯡꯁꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯅ ꯊꯧꯒꯠꯄꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯩ ꯑꯝꯇ ꯀꯩꯅꯣ ꯊꯣꯡꯕꯁꯦ ꯑꯩꯁꯦ ꯌꯥꯝ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯔꯦ ꯑꯩ ꯁꯣꯝꯗ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯒꯦ ꯑꯗꯨꯕꯤꯁꯨ ꯁꯣꯝꯗ ꯀꯟꯅ ꯆꯥꯔꯤ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤꯗꯣ ꯇꯧꯔꯦ ꯃꯥ ꯍꯥꯟꯅꯁꯨ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯤꯁꯇꯔꯗꯣ ꯑꯩ ꯉꯁꯥꯏ ꯐꯣꯟꯗꯕꯨꯗꯤ ꯑꯩ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅꯒ ꯐꯣꯟꯗ ꯇꯧꯕꯤꯔꯛꯄꯗꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯁꯨꯝꯀꯣ ꯍꯥꯏꯕꯗꯤ ꯁꯛ ꯈꯪꯗꯕ ꯑꯩꯈꯣꯏꯅꯗꯤ ꯁꯛ ꯈꯪꯖꯕ ꯅꯠꯇꯦꯀോ ꯃꯌꯥꯝꯅ ꯎꯔꯒꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯇꯧꯔꯤꯕ ꯁꯛꯁꯤꯡꯁꯦ ꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤꯡꯁꯦ ꯎꯔꯒꯁꯨ ꯑꯩꯈꯣꯏꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯗꯣ ꯁꯨꯝ ꯀꯟꯁꯜ ꯎꯠꯄꯤꯔꯛꯄꯗꯨꯒꯤ ꯋꯥꯅꯤꯗ ꯃꯤꯑꯣꯏꯕꯁꯦ ꯃꯆꯥꯗ ꯈꯤꯇꯪ ꯇꯧꯕꯗ ꯑꯗꯨꯝꯕꯗꯨꯅ ꯁꯨꯝ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗ ꯁꯨꯝ ꯄꯦꯟꯖꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯃꯥꯏ ꯃꯤꯡꯗꯣ ꯖꯦꯅꯤꯇꯥ ꯍꯥꯏꯕ꯭ꯔꯣ ꯃꯥꯜꯂꯦ ꯖꯦꯅꯤꯇꯥ ꯁꯤꯁꯇꯔ ꯖꯦꯅꯤꯇꯥ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯩꯈꯣꯏ ꯑꯒꯨꯕꯤꯒꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯒꯨꯕꯤꯒ ꯔꯤꯀꯥꯔꯗꯣꯒ ꯎꯗꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯦ ꯑꯌꯥ ꯅꯪ ꯀꯩ ꯌꯦꯡꯉꯤꯅꯣ ꯇꯩꯁꯨ ꯌꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ ꯆꯥꯕꯣ ꯂꯣꯏꯔꯕꯣ ꯃꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯥꯎꯔꯕꯣ ꯆꯥ ꯇꯧꯈ꯭ꯔꯕꯣ ꯇꯧꯈ꯭ꯔꯕꯣ ꯍꯥ ꯆꯥ ꯇꯧꯈ꯭ꯔꯕꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯅꯕ ꯇꯧꯔꯅꯤ ꯁꯤꯗ ꯏꯔꯣꯟꯅꯕ ꯂꯩꯔꯦ ꯏꯔꯣꯟꯕꯅꯦ ꯌꯦꯟ ꯑꯇꯥꯎꯕꯅꯦ ꯌꯦꯟ ꯀꯥꯡꯁꯣꯏꯅꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯑꯩꯈꯣꯏ ꯇꯥꯅ ꯂꯣꯟꯊꯗꯣꯔꯦ ꯁꯣꯝꯗ ꯏꯔꯣꯟꯕ ꯍꯧꯗꯣꯔꯦ ꯀꯣꯕꯤ ꯉꯥꯏꯍꯥꯛ ꯐꯝꯃꯤꯁꯤꯗ ꯁꯪꯒꯤꯇꯥ
Cái đây kìa. Ha? Phi thục rất lìa. Ôi sao người ta xem. Có vui cái tập tiêu. Mày flip cái xem gì. Mà cái phạt tuần lìa thấy chưa rồi chứ. Mà có vui cái tập tiêu đẹp thơ mà hay phi thục rất lìa. Không đó. Ai ghi sang đó. Hi bên cạnh mà đi. Ya này sẽ. Ya hal lagi मैं आपसे ये कंट्री ने आई किसे मही से ये कंट्री और कुछ मही चरांग तो ये सानिंग तो अगर ये मही जी नंगजल में बने वाला तो ये कंट्री से अतो पर स्पाइस के भी थाकती है तो का जीरा दिखता था मनम तो हा ना मांग को जीरा दिखता था अतो तो मोरोक ने मचू थाकती है खामें सिर्फ बखयाम था किलो वो तरह को सिलाई जरे में आप 그리고 som타 싱 하피게도 딜로우 sana 딜로우 싱글이 우선 합다 되게다 실내에 매am 스링에 나타와 som수 로이레 코이타디 시 강소지 마 사닝디 아타고 사니 또 이행하시면 마이로 먹고 빈스네 알루네 얼마나 봐 아두가 시나 농구네로가 아리냐 Ya, terus Sina. Sina, aku ingin Winston ini mati seru untuk apa? Kita mati seru. Seru semua dalam hal ini. Yo, salam ini satu ya. Aku Winston saja. Ngani kumba. Nanti suruh kumba apa? Apa ni? Happy day. Oh. Mak seru banget sana ini. Sabar nih karo. Sak tahu kau keren karo. Tani. Kita wino. Tani. Kita wino na. Kami mau kita wino. 제대요. 어디요? Cái đuôi nó bà cả. Hai. Hai thôi nè. Not ha ha ha. It's papa. Johnny. Johnny. Papa awak. Johnny. Papa. Eating sugar? No papa. Very light. No papa. Open your mouth. Itu disumbe. Pitoro. Katanya sakit bau keren sih. Apa bila besar? Oh, sao? Đang sai cha này tụi. Bây giờ thì cái nhân nằm trong Hawaii già này, và rất hào đấy, nằm thi đó quá. Nằm dưới nằm thi đấy, hào xem hào đấy. Đây là nằm ba Hawaii già mà nằm thi ba. Thế nào, sai tung với yên cặp thôi đâu. Hey, Tomba. 자, 이도리 너. 자, 막 이제 폰 떠오더래. 이건 폰 떠오더래. 자, Tomba. Kanano nang 폰 떠이도 뭐? kanano 폰 떠오셔리 너. 로션 노래 뭐?
거기 용기 뚜멈다이기 드레스네 시나 따이야 론잘로다 와우 하이예 와우 아야 타오리 짜이까리면 타오리 아짜짜짜짜 오빠가 타오리 짜네 오빠가 타오리 타오 아야 타오리 나나 아야 타오리 한 번씩 타오리 아야 타오 난 에마마 둘이자 또 두 번째 자 타브로 따이 자 따이 타오로 얘기 손도 타오로 자 고급수 나면 야우들 또 이제 뭔데야 이 선견이 뭔데 하면 전비가로 자 하고 hidak-tak mana harau wicang siap tiung wow cha hawi mah cha 타오르 자 구비 하나 보면 안 될라고 토 마이자 밤덕이 하오래 아스타 이거 마스 많이 랑버지 진짜 푸온가 로이 뭐야 차오리지 마 까무노 까매야 돼노 까매야 돼 싫어 야, 해줘 있는 거. 야, 이제 굴라. 너희 하나 보채. 쉬었다 이제. 합살 옷이다. 옷이다 하보. 자, 합살 옷한테. 합살 내가 쓴 거지, 많이 밤새. Ayah? Apa? Sakto. 자, tumasi들아. tumningdri ba? Sakubia. Hey. 자, tumningdri ba? tumningdri ba chaba? 자, 홈떠오세. Halo? As. Ulo to kre. Ayah. Tomba. Kaino, hapsalo. Loire dana mo. Loire dana mang tae dana. Tomba. Lao. Kanano chaga taisha ninga isha me am good night koi tum dore je agu bi som da kana khongi to koi ta ba ni som da tum me koi ri ka roi ba ni na sida ma kha da am good night bye bye kasi ki di matang ga no shan jara ke bye bye good night